Sifong hiba tuan ba Manipuri sifong singdigi maru ebi I pausing khongwacharakan Manipur top channel gi maikadigi mayam da share tawjage aduga mayam akhanaba content ani khatang la khocharakan mayam da thamjage aduga content ani se mayam hauji from sana social media sin viral oinariba black fungus ki naringai tala asida black fungus tagi hena aduki matik sathi haina khanariba white fungus ki matangda doctor singna piba paukta amagi matang kyamuk sathi bigi habit ki matangda content ama aduga ani super content sin mayam hauji ahum super lockdown lakani haina panari be scientist singi waklon amasum sigi matang sida khangachrakana content ani khak mayam na thamjage mayam na fuktaminase aduga ahan ba content si mayam white fungus ki matang da mayam da thamjage doctor singna phungdok narapagi wafam khara mayam na thamjage lauksing gi pukai white fungus nauna mayok na ba horakli ba black fungus tagi hena tamthira ba akiba ma Lebasna COVID-19 ga ani suba wave ki saitheng marakta tamthiraba black fungus ki case kya mayuk naringai sairaksida hena tamthiraba white fungus ki case kya amasu thengnaba horakle hairi amasum agency gi report na haibada medical experts singi matungina Maharashtra amadi Gujarat singmada yamna khongjal yangna sandurakliba black fungus natragana mucormycosis asidagidi white fungus na tamthiba heli haina thajanari amasum report singi matung ina laiba asigi state ama oiriba Bihar gi capital Patna da white fungus ki case mari thengna khre hari amasum white fungus na infect oraba mioi mari asigi manungda amadi Patna digi aphaw doctor ne sohari amasum health experts singi matung ina white fungus na lungs ta sokhan baga loina na khujil unsa sakhaw kidney brain Pinungi kayat amadi sin yaw haksang atay kayat sing desu sokhan maramna masina black fungus tagi tamthiba hele hairi amasum Patna da thengnariba white fungus ki case singi mari lainaba inflammation asi Patna Medical College and Hospital PMCH ki microbiology department gi head Dr. SN Singhana pirakhibani sohari amasum Dr. Singhana haikibada patient mari da COVID-19 virus ka manab symptoms sing thengnaraki adubo makhoi adu COVID-19 adi infect tarom khiti su hairi makhoi da tawba test khudimak ta negative lakhi yamna kupna thijin matamda makhoi sing adu white fungus na infect tawbani haiba khanglaki su hairi adumena mak nungai ningai oiraba pawamana hairiba patient mari madu antifungal medicine sing sijinaraga phahanba ngamkhre hairi amasum doctor singi matungina white fungal infection na lungs ta sokhalli amadi masi HRCT high resolution computed tomography test taraga khangba detect tabu ngamni so hairi amasum doctor singa hairi madudi HRCT test tawada COVID-19 virus infection ga manaba symptoms sing uba phanglabadi white fungus yawbra khangba ngamnaba mucus culture tawduna examine tawba maroi masum India TV na phongba report amagi matungina karamba miyoi singda white fungus na khwaidigi hena sohanba yabagi haibigi matangda phongdokladuna Dr. Singhana hai black fungus kumna white fungal infection su immune sonba miyoi singda attack tawi amasum diabetes naba miyoi sing AIDS patient sing kidney transplant surgery tawruba miyoi sing amasum matam sangna steroid sizinariba miyoi sing white fungus na infect tabu yabigi oithokpa khwaidigi wange amasum covid patient sing gidamak oxygen sizinabada section dabana makhoibu white fungus ki risk lehalli hainasu Dr. Singhana hairi oxygen cylinder re attach tawriba humidifier asida miyamna tap water oina sizinai amasum tap water da white fungus yoram yawi masina oxygen support fangliba miyeduda chest infection tawhonnabagi masa ama oibi yai hainasu Dr. Singhana makhatana hainasu mahana report aduda palli amasum sera sida Union Health Ministry na ngasi leba asigi state singda mucormycosis natragana black fungus asibo pandemic laina laisat am oina lakthokna bakhankhre amasum Health Ministry gi Joint Secretary Love Agarwal gi letter amada state singna tamthiraba infection asibo epidemic disease eki manung chalhanana ba haikre so haidi amasum letter adugi warol da Agarwal na haikibada haukiba numit kharane asida mucormycosis kauba fungal infection ama oina anauba singnaba ma tholakle amadi hairiba si COVID-19 patient sing maru oina steroid therapy sathakiba miyoi sing amadi sugar control tawba miyoi sing gi marakta nare haina
स्टेट कयादगी रिपोर्ट लाखली हाइरिबा फंगल इन्फेक्शन असिना मरम ओइरगा कोविड-19 पेशेंट सिंगी मरक्त नाबगी मतम सांदोहनबा अमदि सीपीगी सांग हेंगल हल्ली हाइबा वाफम पल्ली हाइनसु रिपोर्ट असिना मखाताना फोंदोरखि अमसु म्यामगी मोच सुंसोय सोयदना कमेंट बॉक्स थंबिरमु अमसु मखा सतजरकपोइना कोविड-19 गी हौजिक सीरबा मतम असिदा सेकेंड वेव लोरबा मतुंगना थर्ड वेव अमु हन्ना लाखनी हाइना साइंटिस्ट सिंगी मोट फोंदोंगरी अदुगा कदाय फबो म्यामना थजनिङै ओइबगे मसुम थोलक तारगदी क्राय फबो सुअनबे याबगे हाइबदुगी मतंगना म्याम हाइबितंग थामजरमगे म्यामना फुक्तमिनसी अहान बोइना म्याम स्टेट सिगोयबो सौराफम म्यामना थामजगे कोविड के अहुम सुबो वेव आइखोय लानथेंगनबा हौजिकतगी थौरांग तौबा हौरसी हाइबा ngasi phongi phongi editorial kalamdagi lakhucharakana thamjage COVID-19 लाइसेट असिना ख्वाइदगी साथीना साइथिंग नंगलिबसिंगी मनुंगदा मसागी सही हुंफुगी मथक्ता लैबसिंग अमासुम मसागी लैना लैबा मियोइसिंग असिनी अहान वेबता अहल ओइरबसिंगदा हान अटैक तौरप थेंगनखि अदुगा कोविड के अनिसुबो वेब असिदना मसागी सही अहल ओइरबसिंगसु सही नौरिबा नहारोल सिंगसु पॉजिटिव ओइबदनतना सीबदा यावरी सही कुनगा मथोय खक्तमक ngairiba nupa nupi kaya marum siba thengnari handakta masagi सही कुनगनिपान रोमतमक ngairiba singjamai thongam laikai nupa ama masagi sahi kunthra da ngairiba Imphal East ki lamboi khuldagi nupa ama masagi sahi kunthra ga mathoi khaktamak ngairiba Imphal West ki mayang langjing dagi nupa ama masum masagi sahi kunthra ga mangarom tamak ngairiba Thawal district ki Lilong dagi nupa ama su covid positive oiduna laikhidaba yauri पुनः मियोय कुनगु हुमदोय लेखिदबदा सै कुंथ्रागी मखागी मियोय मा सै कुंथ्रादगी निफु पावगी मनुंगदा लेबा मियोय मरी यावरी दुगा अयाम सरुकना सही यामलबसिंगनि रिकॉर्ड असिदगी कोविड-19 गी लाइसना अहल सिंगदा हेना सैथेंग पिजरगसु नहारोल सिंगसु अदम सीबदा यौरकली मसिना ताकलिबदी अहानबा मसुम अनिसुबा वेबता सही नौरिबा अंगांग सिंगदी सीबदा यावदरी अदुबो पॉजिटिव ओइरकपदी मियोय सामगी मनुंगदा अमा अनि यावबा थेंगनै हॉस्पिटल लायेंगनिबा मियोय अयामबसु अहल ओइरकलबा अमदी मसागी लैना लैबसिंगनि अमसुम ICU दा मियोय कयामरुम अरुबा फिबमदा लायेंगदुना लैबा मरमना मखाताना कोविड-19 मी सिबगी चांग वंखलखिगदौरि लाइसेट असि थेंगनबा मणिपुर गे लेंगाना हौजिक लखटपा याबा थपकसिंग लखटली मेडिकल ऑक्सीजन कोनदबदगी अवाबा लैरंबदु कोखननबा सेंटर की तेंगबांगसु मणिपुर यौरकपा हौरे अमसुम आसाम की तोंगान तोंगान मफमदा लैबा ऑक्सीजन प्लांट सिंगदगिसु खुराई एसेंबली कंस्टिट्युएंसी की MLA ना यामना कन्ना होटनदुना मणिपुर पुसिलकली अनिसुबा वेब असिदा अहानबा वेबतगी ऑक्सीजन की डिमांड तौबा अनाबिगी मसिंग यामलमदे अदुबो अनिसुबा वेब असिदा ऑक्सीजन की डिमांड हेनगलगली बसिना ताकलिबदी कोविड-19 की लाइसेट असि तमथीबा हेलकले हाइबनी मालेम की मफम कया मरुमदा लेबा ममिंग लैरबा साइंटिस्ट सिंगना हौजि सांदोंलिबा कोविड-19 लाइसेट असि निंगथीना लाक्सिनबा ngамहौद्रगदि अहुम सुबु वेब अमा अमुक इंडिया दा लाकनी हाइना लाइफाउ पिनरी अमसुम इंडियन मेडिकल एसोसिएशन अमदी ऑल इंडिया इंस्टीट्यूट ऑफ मेडिकल साइंस की मकोक थोंपो डॉक्टर सिंगसु कोविड-19 की अहुम सुबु वेब लाकपा याय हाइना इंगित पीखिबा लेखरे अहानबा मसुम अनिसुबा वेब सही नौरिबा नहारोल सिंग मसुम अहल ओइरबा सिंगदा सोखलिबसिगी मथक्ता सही यामना नौरिबा अंगांग सिंगदा सोगलपा याय हाइनसु फोंदोंनरे सही नौरिबा अंगांग सिंगदे अटैक तौरकपा तारगदी सीबीगी सांगसु यामना वंगलकदौरि मरमदुना अंगांग सिंगी पुंसी कन्ननबगिदमा अहुम सुबु वेब अमा अमुक लाखहंदनबा होटनबगी तंगाय फदबले अमसुम लाइबा असिगी मियामना ngasi कोविड के अनिसुबु वेबता मियोय क्या सिखिबा मसुम मियोय क्या अमा अवाबा नंगहलिबसी मरी लेनबा अथॉरिटी सिंगना मतम चाना हेल्थ की इंफ्रास्ट्रक्चर सिंग सेमगल हौदबदगिनी अमसुम कोविड-19 की लाइसेट थेंगनबा अखोयना मतिक साबे हेल्थ की इंफ्रास्ट्रक्चर सिंग सेमगतपदा अमांगबा मतलैते मणिपुर की डिस्ट्रिक्ट हॉस्पिटल खुदिमक्ता अनाबगी बेड मसिंग निंगथीने हेंगत हनगदबने अमसुम ICU लैरबा हॉस्पिटल मैम यावरिबसी अथुबदा सिंगबरकदबने अमसुम ऑक्सीजन प्लांट सिंग लिंखतकदबने मसिगिसु मथक्ता लैबा असिदा अहुम सुबु वेब लाक्तुना अंगांग सिंग सोलकनबा अमसुम मिसमिया मसिंग का हेन नरकलबदी मधु थेंगनबा हौजिकतगी हौना अखोयगी थौरांग तहौगदबने तंगाई फदना कोविड खक्तगी ओइबा फमुंग संवादगी तादब हॉस्पिटल अमा लिंखकदबने मतमग सुनरब खुसु खुलाई सिंग थमजिनगदबने मियामगी पुंसी कनबदा संगब मसाक मथुम सिंग डिस्ट्रिक्ट खुदिमक थंगदबने डॉक्टर सिंग अमसुम पैरामेडिकल स्टाफ सिंग मसिंग हेंगत हनगदबने मधु नत्रगदी अखोय कोविड के अनिसुबु वेब लाक्सिन ngамदबदगी मी पांगसीद सीरिबसी अहुम सुबु वेब तन हेंगलकनी हाइबसी काउदब फै मतांग सिदा पंजनिंग वफमदी अखोय कोविड के अहुम सुबा वेब थेंगनबा थौरांग तहौरसी अना लयेंगी लमदा
awat palehendana haujiktagi hauna laingakna miyeng sanghaningi haidiba wafam asini losilakpoina third wave ki matangna atenba content masang tang miyam hapsaramge COVID-19 third wave mayoknadanaba miyam punba thorum amadi rally sing sahi amarum thingadabani Professor K Vijayaraghavan Laiba asida COVID-19 gi ahum suba web soidana laklaba yai haina saliba thasi gi horakpada phongdokhiba India government gi principal scientific advisor Professor K Vijayaraghavan na phongdokhiba gi matungina karigumba aikhoina laiset asidagi ngakthoknaba aset pa phireb amaga loinana section thorangsing laukhatlabadi laiba asida COVID-19 gi ahum suba web mayoknadaba yai adubu haujik satnariba satna kanglon sing asi adumak makha tana satharabadi COVID-19 gi ahum suba web sungsoi soidana ngakthokpa wagani suhairi amasum karigumba laiba asida COVID-19 gi ahum suba web lakhalloisi hairabadi laibak miyam punama COVID appropriate behavior ngakna satpaga loinana laingakna akan mamongna mathang sahi fawba laiba asida asoba kumai luhong khongdongba religion na singba mari lenaba thoram sing mi yamna tingadaba asoba thoram sing amadi rally na singba mapung fana thingjinba mathoktai masigi mathakta laiba asida lairiba miyo ayamba vaccine kapthok horabadi laiba asida COVID-19 gi ahum suba web lakadobadagi ngakthokpa ngamba khak natana laiset asigi ani suba web ki Pangliba saitheng asidagi su tapna tapna phahalakpa ngamani hauju leba asida Manipur yauna COVID-19 gi second wave na asobo saitheng piduna positive amadi CB gi sang lepa laitana hingalakli asigumba awabagi masak oiraba saira asida COVID-19 gi third wave lakadoribara natragana lakloidoribara haibagi matangda ngang sakna ba hongnarakli wafam asigi matangda lainga khaknatana court phawbu yauna matha sanari National COVID Task Force COVID-19 gi member Professor K Srinath Reddy gi matungina laiba asida COVID-19 gi third wave lakadara natragana lakloidra haibisi laiba asida lairiba miyam gi khutalai ahum suba wave asi laktana ba thorang pakhat hobana laiba asigi khwaidigi yaiphaba haibadu oigani maramdi COVID-19 gi second wave na laiba sin matungna Kangkhong sahenbada natana mikap mirau kholtana pumnil ninale masigi mathakta karigumba COVID-19 gi ahum subu web laklabadi laiba asida aikhoina mangda fawba khalludaba asiana gi awaba thodokya thogolakpa yabagi akibale aduba karigumba aikhoina COVID appropriate behavior bu mapung fana ngang salabadi COVID-19 gi ahum subu web asi lakhidabasi yai hairi amasum Institute of Biology Genomics and Integrated Biology gi Director Dr. Anurag Agrawal gi warol gi matungina sai asiga horakpa matamda aikoi punamagna section horabadi ngasi oiriba phibam asi tholam loidabane adubo haujik so aikoina yamna section na lairabadi amadi laiba asida paksana COVID vaccination tawrabadi COVID-19 gi ahum subu web ki saithengdagi khara makhaidi ngakthokpa ngamgani World Health Organization WHO gi chief scientist Swaminathan gi warol gi matungina laiba asida sanduraliba COVID-19 gi layong asi variants B1.67 asini amasum variants asi Indian variants hairagaju khangnai hairiba variants asi COVID-19 gi asyengba mahik adudagi hena sathiba yamna sandokan mamadi vaccine nasu namthaba waba yai wafam asi WHO nasu athuba matamda chummi haina laurakpa yai amasum karigumba variants asi COVID gi vaccine nasu namthaba ngamdrabadi malem gi oina yamnamak laibak thiba haibadu oigani amasum Bardhaman Mahabir Medical College ki Community Medicine gi Head Dr. Jugal Kishore gi matungina national level da COVID-19 gi ahum subu web sandorakpa khara wagani adubo tha amadagi tha amaga makhai phawbadi COVID-19 laina lesat asigi sandokpagi sang asi North East India gi mafam singdana hengani adubo Delhi Maharashtra Uttar Pradesh Rajasthan amadi Madhya Pradesh na sing state singda hanagum COVID ke akan basapu adu laktaba yai adubo karigumba virus asigi anoba variants ama laklabadi ahum subu web lakpa yai haidi loinana Jodhpur gi NIIRNCG ICMR gi Director Dr. Arun Sharma gi matungina COVID-19 gi mutation punamak khangdoknaba hotnabigi matam scientist singda phangdri maramaduna haujikmaki oina COVID-19 laina laisat asidigi ngakthoknaba amata ngairaba upaide COVID appropriate behavior ngakna satpana oigani hainisu pausna makhatana phungdurakli tugumya matang sa lusinjarage dokatang ni sangdokre tabudu myam hauji COVID-19 gi matam oibanina मैम हेना कानगनी खंजतुना कंटेंट असी शेयर तौजबनी अदुगा मैम गिसु मो सुसे सुइदना थंबिरमो हाइन हाइजरी दो हाउजिक ओइनदी मतंग से लोइसिनजरगे थैंक यू